Asha workers shingbu mapung phana sakkhangbidaba leire amadi fangfam thokpa state share pbidana leiriba sigi mayokta tha sigi 15 dagi Asha gi thabak thorom khudimak leppa yauna akanba Khongjang Changsillagani haina All Manipur Asha Workers Trade Union gi maikedi gi laothokkhre hiram asigi mari lene ngasi Manipur Press Club ta pangthokiba pawgi mifamda union asigi General Secretary Paunam Asarani na hai Asha workers sing asibo state legana mapung phana recognize tawraga fangfam thokpa state ki share lupa lising 15 phangan bio haina haukiba matam kya gi mamangdagi mari lene basingda taknaduna laklei hiram asigi matangdasu memorandum kya ama hanjin pisin ki belai krai adubu ngasi fawba lengak amadi mari lene ba department singi maikedi karigumba makhal amatage response pirakpa leitre maram aduna Asha workers singna Khongjang asi sangsinaba phirep lawrokpani Maragasida hana Asha oiramba amadi Asha gi sinfamdagi pothakraba miyoisingna Asha letter head sizinaraga tonganba group ama semduna aranba wafam kya sandorokliba sisu Asha workers singna thajabigano mana makha taraduna singnaba leiribasu labor department CMO amadi director gi manakta satuna asumbadu karino haiba khangdokpiyu loinana Khongjang asi satharingai cherekta Asha worker amatana mathau pangthokpa yum satuna thabak tawba amadi monthly report thabana chingba thabak amata tawbigano Union asina sanction gadoriba Khongjang asida Asha workers singasu amatoina saugatminasi haiki Lagriba July ki tang tarang nipan tha tare 2024 dagi akhoi Asha singna taliba dimal ache tha amada akhoi lupa lising tara manga piu haiba sarakana masak khangba Asha singse akhoi recognize tobiu haiba pandam amaga loinana akhoi tang trai pandagi akanba Khongjang Changsillagani karigumba akhoi na changsiliba akanba Khongjang asida maligi tha khudingi Asha singna Asha de amadi akoigi Asagi report thaba mali report thaba haidana ama thajari hariba report thariba ase karigumba kanagumba Asha amatana July thadagi Asha de pangthok piganu karigumba Asha singi maraktagi lamhen tumhen ba yawbiraktuna mali report amadi Asha de pangthok ba yawbiramba taragadi maduda lakpa diet masa na pubigadabani aduna health and nutrition day akhoi pangthok pa yawjararoi tha khudingi oina akhoina chaliba pui population masing thiriba malaria test tawriba adagi TB test tawriba diabetes test tawriba any thabak khudima Asha da thabak yamkhre haribada loiba nairaroi thabak limphu manga gi matakte hena pi aduba piribe state CRS di lupa lising ama khatani incentive na lupa lising ani khatani aduna maram oiraga July thadagi akhoi thabak punamang lepsaba haibase akhoi Asha worker union gi maikai dagi punama akhoi phirep ama to oina lawjaraga ngasi press meet se pangthok seri bani